Image PAODAM ing tabiri besimbu hanba maktada nangmaiting kundi soina taramna okjibaga lunina kurumjari ngasigi maroi PAODA Inner Manipur Constitution ki mirep tarek ngasi scrutiny tawkre Nungmai paidlabadi leiba yaroi haina Moirang Purel Island Outpost miyamna solonjin kre Amasung First Chief Minister 14 Loktak Trophy gi ngasi sanakiba quarter final match singda YSWA na FC Rendaibu panjal ani amada aduga amufana YPSU bu panjal ahumanida thoikre mapung pau miyamda pizari Lakadoriba April 18 hauduna tangkak ani thokna khaidokduna pangthokadoriba Lok Sabha mikhalda lamba taungnagadoriba inner seat candidate taren nangarang nomination file tawkraba matong ngasi Imphal West DC da scrutiny tawkre scrutiny tawbaduda Universal Family Party ki nomination file tawkraba candidate ama reject tawri haina Imphal West ki district Commissioner Thoksom Kiran Kumar na fongdokre mikhalasi da punna candidate taruna makhoi makogi party da akan mamong da lamba thengnagadori loinena MPP amadi RJSP political party anisigi candidate independent mayor oina accept tawre amadi RPI INC amadi BJP gi mayor singsu yetnaba amata yauduna accept tawre haina fongdokhi Maradu independent candidate oina koi accept tawi marandi magi technical ground da magi form karika lady adugi remaining candidate mayam di magi hangal pakola pa koi clarification to kana loina ma accept tawi na mana Manipur gi saknairaba film actor RK Somendro miyamna kaiku haina khangnariba lakadoriba Lok Sabha mikhal asida independent candidate oina thengnaragani hiramasigi matangda ngasi Manipur People's Party ki office ta pangthokpa pau gi mifam amada MPP gi Political Affairs and Election gi General Secretary LC Deben Hai Taranipan Suba Lok Sabha mikhal asigi oina MPP gi map ama oina RK Kaiku Alliance Kaiku ngakpi gani RK Somendro Alliance Kaiku laukthoktuna ngasi scrutiny pangthokpada MPP party gi oiba ECI da kariguma khara leibna MPP gi map oibada ayaba pirakhidri adubo mahak Independent Mirep oina party asina full support tawna mikhal thengnaragani maram asina lamdam asigi miyamna mahakpu independent mirep ama oina ubigano lamdam asigi regional party oriba MPP ki candidate ama oina ubiyo mahakpu nungsibidna miyamna mapung fana sawgapiyu fongdokhibaga loinena MPP gi mirep oiba yadabagi maram pireduna mahakna hai party asigi oiba che naba ama leibadagi Manipur High Court ki yathang matung ina tha asida Party ki President Khanabagi Mikhal Pangthokpaga loinena ECO amadi ECI da party ki nauna khallaba President amadi party ki mari leinaba che changsing thaki adubu ECI da che matam chana yoromdabana ECI na sakhangba party ama oidi haibadagi mahakpu MPP mirep ama oiba yadabani haiki ta koi hane MPP ki sei na khar leibuna maram oiga time factor koi hibnina adwai dani prajamyangi maral te masi ECI ga koi ke tum tongza ge on the other side matam so koi phangdabna maram oibne aduna kaiku si MP amoine imaivel Manipur ta leiba kasinga de leiba imaivel nushiraba in sinna pai puna mona MPP candidate ono ubiyo aduna si mi pamsida yang tamje Paugi Fomaduda Saru Yakiba RK Kaiku na hai independent mayor ama oina mikhal thenarabasu lamdam masigi miyamna aibu sawgatpiyu amadi MPP na aidamak chawna pambom tingli handaki mikhal asida lamdam masigi miyamna sakhanglaba regional party MPP bu nungsibidna lamdam masibu handaki matang asida kannaba hotnabagi thodang adu sinabiyu karigumba handaki matang asida iramdam masi kal haudrabadi aru phibam ama oigani fongdoki ma hangi roi MPP gana dum view
ai manipur regional party se ai regional party in thok to regional party in ubiraga ani ge to independent candidate se hoi MPP na sponsor to ubiraga pulak sami naraga manipur ya ne awon ma pro pada puna sauga mina se ga praja myam ai haning bari gyan ta view myam na sana ba ila myam chati ganu manipur ge gum han ka lokdra ba unsi kan manga modab ne hasna kan ge ne MP election da mai pak labadi lengak sembe yauraga hauji thokliba lan asi athubada warishin purokna ba hotnagani ngamdraga form thadokani haina inner parliamentary constitution da BJP gi mirep oina thokliba education minister Thaunaujam Basanta Kumar ngasi BJP lamlai mandal na sinduna yorubung khunauda pangthokiba BJP lamlai mandal gi tongan ba committee amadi morcha singi joint meeting da phongdokre thormadu da lamlai kendro gi MLA KH Ibomcha Rajya Sabha gi MP Lesem Basanna Jawba BJP Manipur gi president ASR da Imphal East BJP gi president P December na chingba BJP gi luchingba kaya saruk yaki thonga mailena TH Basanta Kumar na makhata na phongdokibada Assembly Parliament haibasi leibak ngaknaba lo sempham ni senglaba mafam asi law khongpham oina uraba MP election thengnagani haidna thoroklibasing asi miyambu apangba sinaba hotnabani parliament chatpa haibasi leibak semba yawgadoribani chatli haidna masing yamjadaba opposition oina chatlagadi miyamna kanaba piba ngamloi karigumba ama khanarakpada masing yamna kaba ruling na leplakpa wafamda opposition na pangyeta yetpa yade mathong maram khangdana yelurabadi speaker na tanthorkani seminar khara yauraga TV da thoklaga wa khara ngangluraga MP oigadoribani haidna ngarang nahan Delhi dagi changnaklaga bot lepa yauribasina mai pakraga miyamgi karibu khalakani lamdam masida thengnariba awabada manung thitna karisu khangdana miyamgi thabak tauba ngamgadaba natte lakadorba mikhal asina NDA na seat jamri gi mathakta mai paklakani BJP khakta da chahum humfutara gi mathakta mai pakani Congress ti nifo gi makhada Kagani maraibak thirabadi tarayo bang ngamdabagi fibam da leirabani siguma party amada bot leplaga hojik thokliba lan nasigi warishin purakani haibasi oithoklaroi wafamni lan nasi loishinaba manipur lengang nasu yamna kanna hotnari irai lain loishinba yadabagi khanglibani congress na kaidorunda warishin purakpa ngamloi haiki Bisnupur district police amadi command regiment gi apunba team nangasi Saiton amadi Santhong Canal area da cordon and search operation chathabada tongan ba kusukulaising fagat pangamkre ngasi ayuk pung 9:30 tara fawa chathakiba operation adu Bisnupur district police ki SP ki pautak makhada district asiki CDO 2 ki DSP Robinson amadi OC Sakti Shen luchingba Fogak Chau Ikai police station gi OC Jiras Kumar yauba team na chathakibani haiba operation asida fagalaba polam singti local met pompi RL ama local met single barrel ani magazine yauba SMC carbine ama number 36 hand grenade taramathoi NMM mine bomb ani pompi cell ahom para perap cell ani kapayaba marup taruk yauba insas magazine ama SLR magazine kapayaba ballistic cartridge nipan grenade launcher mari potential cover ani .45 mm gi kapa yariba maru amani fagalaba khusuglaising fogak chau ikai police station da khusina kre hairi kuki khulai paiba singna ngai hakletna bom amadi nongmei kaptharakna attack tawrokfam oiriwa Imphal East district ki Moirang Purel da nongmei ama fawba paidna duty tawrokpa island outpost ki police personnel singna layamba mafam so lonsinduna nongmei paidragadi leiba yaroi haina tankhre Moirang Purel gi meira paibi singna changshingkhiba khongjang adugi matangda meira paibi amna phongdokpada Imphal East district ki Moirang Purel amadi masigi akobeda leiba khul singa si mamang chahigi medagi hauduna kuki khulai paiba singna ngai hakletne attack tawduna lagli hariba attack sing aduda maitei khul ngakpa lekhidaba yaure asokpasu yaukre masigi mathakta nunglengoi pekpa gari kaya su mai thakre asigumba fiba masina maram oiraga area sida tongan ba security force su thamduna ngak senduna lagli asigumba matam asida mpham asida leramba nongmai paiba police team amabu lokthoplaga nongmai ama fawba paina area sida tha taruk tare lom leklaba team masi khakta thamna ba honar pasi khunja singna yaningde maram asidagi nongmai paiba police lokthopagi mahutta nongmai paida ba police sing asibu oina loktho haibagi demanda island post ki police singna
ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯟꯕꯅꯤ ꯂꯩꯉꯥꯛꯅꯁꯨ ꯑꯁꯤꯒꯨꯝꯕ ꯔꯦꯗ ꯖꯣꯟꯒꯤ ꯑꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯊꯝꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯐꯥꯏꯟ आर्ट डिपार्टमेंट हांगदोक्तुना आर्ट की लमदा थवाई यावबा महैरोइसिंग पुथोकपा मथौ ताई ngasi pangthokliba exhibition asina hiram asibu pamjaba miyoisingna masa masagi haijabasing adu miyam mangda uthoknabagi khudongchaba pibani haina Manipur University ki Vice Chancellor Professor N Lokendra na phongdokre wafam asing asi Manipur University ki Department of Fine Arts na sinduna department adugi classroom da pangthokiba Aniraksuba annual art exhibition cum drawing workshop ki thorunga mailena phongdokibani thormaduda Imphal Art College ki hanagi principal Y Nabachandra Singh Manipur University of School of Humanities ki Dean Professor Soibam Imoba Singh su saryaki thormaduga mailena Professor N Lokendra na phongdorakpada lamdam asida art pu pamjaba makhut masa hairaba haithoi singtheba miyoi kayama masing thingamdana hengalakli mahairoi singi hotnaba kanba mawng asi ubada fine arts ki department ama hangdoklaga hena faba mahairoi puthoknaba hotnaribani exhibition asi pangthoktuna hawgalakliba mahairoi singbusu hena pukning thawgasi amadi makogi talent sing uthokpagi khudong sabusu piminasi haiba wafam phongdoki a wider audience that we put in the literary party I know some of the possessing the press ka interaction experts in the I met those cities audience link was the kitan kana tarmatang da organized thank you Sangit Academy Kakchingna Aikoi Jagoi Isei Culture bo yokhanaba pandamda chahi chahi gi oina puthokpa thawm singi manung chanangasi fam thau jagoi utuna miyamda yenghankhre Sangit Academy Kakching gi sanglenda pangthokpa thawmaduda hana Kakching Kunau College ki principal oiramba N Mohendrana athoiba mithung KSS Nimai Secretary Sangit Academy Kakching na thawma pu amasung KSS Kodador Principal Sangit Academy Kakching amasung Visiting Guru Jain Manipur Dance Academy Imphal na kanaba mithung nen oina saruk yaki Sangit Academy Kakchingi matam sangna thau puramba naure munalna ikhang khanghodana lekhidabada min amaleptuna awa phongdotuna hawdokhiba thoromgi wa hawdok pireduna KSS Rajendro Treasurer Sangit Academy Kakchingna phongdokhibada Manipur ki umanglai harauba singi manungda Kakching harauba sisu top topa mani Kakching haraubagi manungda Famnaiba Lai Committee Amaiba Singna Lairoi Numita Saba Jagoi Oiriba Fam Thau Jagoi Asi Amani Jagoi Asi Manghandana Thambaga Lorina Manipur gi miyam khaknatana Malem gi miyamda masak taknabagi damak Jagoi Asi utpani phongdoki Y Manorama Y Kumari M Premila amadi M Tondona Fam Thau Jagoi utki N Thambal Macha amasung KSS Subasini na isei hanki M Okena Pena amasung Y Ibomchana Langden Pung Yeiduna miyamgi thawgak tawki Lau singugi lamda mapung fana thabak tawba haibasi weather amadi climate ki maramda ningthina khangba mathau tai haina Directorate of Environment and Climate Change ki Director Dr. T. Brajakumar na phongdokre wafam asingasi Gramin Krishi Mosam Seba gi makhada ICAR Manipur Center na sinduna lau singugi pothok sing puthokpa matamda weather na lauriba thaudangi matangda laumi singi oiba awareness program ama lamphel pata leiba ICAR Research Complex for NEH Region Manipur Center ki conference hall da pangthokiba thawmaduga mailena phongdokhibani thawmaduda kawgi Department of Agronomy ki Professor N Nabachandra Madi ICAR Manipur Center ki Principal Scientist Dr. I Megachandra maroiba mithung sing oina saruk yaki Thawmaduga mailena T Brajakumar hai hauji miyoibana leiriba si generation ahum ponduna lei honglakliba climate change ki matangda leiriba generation ahum asi ningthina wakhal taminaba changi masi khaktana nungaiba punsi mahing ama oiba ngamgani aikoi miyoibana leiriba si akoiwagi fibamda depend tawraga hinglibani haibasi miyam hek kaukthopogum tawri climate ki lakliba hongba kaya asi kadaidagi no haiba khantaba matam oire honglakliba climate ki fibam asida khwaidagi maru oina sokliba si agriculture lamdana hena soi amaromda scientist singna khangliba sing achamba lolda handoktuna farmer sing khanghalaba mathau
practice tauba jangi khanglaba matung policy on tholaba matamda afaba life ama lakani climate ki oriwa feba masida scientist singna hairakpa haibasi achumba leide khanglaba matamda hairakpani agriculture tauba matamda weather climate ningthina khangdaba yadi haiba wafam su fongdoki most commonly to the farmer section the farmer is a group so women farmer and so the women farmers in the life secret like the four women in the world so as a dama I don't know what insert my out the way it is sent under the cookie. Manipur user collective na shiliba kemta chahi ama hena mayumda changdana street ta leiduna lakiba MD Avas kauba miyoi ama masa mau fana leidagi haina haukiba February 3 ta changjar laba matung ke masida layeng chathaduna lakpa miyoi asibu Youth Trust Society hariba loop asina MD Avas asi MUC na namfuda fadna ke masida thambani hayak libasi laibak thibani haina Manipur user collective executive member Govi Soraisamna fongdokre wafam asi ngasi chingmairong kabo lekai da leiba loop asigi office ta pangthokpa pau gi inform amada wafam asi fongdukladuna govina hai abas haiba miyoi asi February 3 ta masana yana layeng jage hairakpadagi mahakpu detox tawduna laklibani masagi anaba kaya hana layambadagi mahakpu MUC na February 13 amadi March 19 da layeng chathaki mahaki laina asi operation gi mathau tabadagi imung manunga pau phaunaduna anaba sigi Kanchen loge taubada imungna cooperation pirak tabadagi anabasi hospital da thamlagani lonina logi khuthangda police tharakani haibina chimbo wafam imungda thamki chahi ama hena changja fam leitna layaklaba amadi imung manungna hanna yingdraba miyoi amabu MUC na kanduna layengli masigi onna tainabada MUC na miyoi amabu namduna farga thami haibasi yaningde amadi MUC na chathariba ke masida asoiba yaropsu miyam haibirau miyam gi apambagi matungina asoiba yarom labadi ke masidi job tawgi haina so fongdoki tumarang anam loina lan bai tare no koi spaina phajana preski roda tawtra ko so phajana phamina raga wari do sum mudu inga wakhan tabina ne hena pam bai tare maina preso hinojin to ko singna pam lege wakha tawara ko MUC na tawliba केमस तो इसकी बड़ी लेना ना आराम बा मैं हम ना कोई ना लाले हाय तावे तो कोई खुद All Manipur United Clubs Organization Amukogi meeting makada Imphal East District United Clubs Organization iduko na sinduna ngasi Imphal East District ki mafam lamlai ibudo pureiromba sanglenda Newco amadi lamlai Student Ideal Club na sinduna hui haudong punna jani kongba khunauda South Eastern Development Center na sinduna hui haudong punna marfuta mari khanarokta Dishon Youth Club khanarok na sinduna hui haudong punna marifu kap na mass anti-rabies vaccination program ama pangthokre ngasigi program asida district veterinary Imphal East Porom Park ki Dr. Amadi staff sing mathang sitna Dr. L Bimo Dr. N Ibomcha Dr. S Somokanta L Basanta AEO M Dijamala Devi BFA NG Sabal Kumar veterinary attendant TH Roman Singh BA M Punachandra Singh BFA and Robindra Singh veterinary attendant A Brajananda attendance A Ashupa attendance MD Abdul Hussain BFA MD Nizamuddin Saha veterinary attendant S Jiten Kumar Singh veterinary attendant na saruyaki All Manipur United Club Organization Amukogi Mihoching Maru Oina L Krishna Chandra Secretary Publicity T Dijuas Mangang ex-member na saruyaki Imphal East District United Clubs Organization Idukogi Vice President Orendro O Nimai Secretary Organization Iduko TH Naba Vice President NEUCO K Pakpa Finance Secretary UCCAN TH Joy Kumar President Lamlai Development Committee LSIC Githomi CH Bijoy N Yaifaba T Sandenun CH Pakpa Sojina Saruyaki
District Veterinary Office Imphal East amadi Malem Loishim Village Level Federation ani na punna khusan naduna Imphal East ki Waiton Bazar da anti-rabies vaccination program ama ngasi pangthokre state asigi tongan mafam da huina chikpadagi misi mina yarakpadagi lokhalakpa chekshin thorangi manung chana pangthokpa tharamaduda Waiton gi area da leiba hui marfu nipan amadi haudong humfu nipan da anti-rabies ki vaccine kapthokki Haukiba lamtaki thanin March kulmanga lisingani kulmari dagi hauraga chatharakpa 5-day cultural holiday peace camp gi marini janba numita Universal Friendship Organization na sponsor tawduna medical health checkup ama All Manipur Battalion General Headquarter Chinungkok Imphal East pangthokkiba aduda myoi chani kunthra taret mukki medical health checkup pangthokkibaga lonena malemda leiriba leipak sing asina sagol sijinaba haitingaida ihan hana sagol sijinakiba leipak ni haina masak taknanabagi oina sagol kangjei mukna thangna jingba thorom kaya amasu pangthokki maduda organization asigi vice president RK Sana Parihal secretary general Y Mairaba home secretary L Loyumba finance secretary L Tyrant general secretary Singh battalion commander UFO gi members sing amasung siningkhok miyam singna punna yamna chinglemna mongda pangthokki special invitee oina Nicolas Ferron France nationalist saruk yakhi World Oral Health Day celebration day ga mailina langjing achobada leiba all as home da dental college rooms Imphal amadi all as home langjing achoba anina punna khusamnaduna home asida leiba ahaloiraba imasing amasung home adugi manak nakpa koibada leiba mioi sing yauna nomogi oba free dental medical camp ama langjing achoba all as home da pangthokre lemna laying bagi thormaduda nupa nupi punna mioi kudmanga na yaga mailenaba anaba sing yingtopagi kudong saba sing piki thormaduga mailena dental college rooms ki principal in charge Dr. Anand Rajapurna Fomdorakpada ya fanna thamba haibasi mioi bai khogi maroi ba thaudangni ya phatrabadi hakjang fanna leiba ngamloi maramadna chin ya fanna thamna ba hotna bada chin ya da kariguma makhal amatagi nungai taba thoklabadi athuba matamda Dr. Singa tanaduna layeng thopa mathautai haina su phongdokhi Cancer laina nadringaida check tawthoknaba amadi khangdoklaba matungda ngakthoknaba pandamda amadi atai laina sing khudaki layeng pangthoknaba nomogi oba free health camp ama Kwakaithel lamdong lekaida All Manipur United Club Organization amuko Carnicos Healthcare Imphal Brightway Club Kwakaithel lamdong lekai Ayushman Arogya Mandi Haino Khongnembina khusamnana sinduna pangthokre lemna layeng bagi thoramduda amuko gi president PH Nandoluang atai thomising Burma dagi lakpa imasing su saru yakhi layeng balaki ba mioi singda layeng badan natana mathauta ba hidak sing su lemna piki amadi mathauta ba test kya su tawki Nandoluang na phongdokhi bada hingna ba hotna bada mioi ayamba hakchang yingthokpa asi laithoknei aduna mioi khudingma cancer yauna achoba laina kya dagi ngakthokna ba pandamda layeng bagi thoram asi pangthokpani haiki ngasi nongalamdai pung ani khar henba duwaida masak khadaba mioi singni chingnaba singna Jiribam district ki Boro Bekra sub division gi panuk channa leiba Durgapur lamtai khunauda leiba computer gi dukan hardware amadi grocery gi dukan sing sakti leiba bom na thugairam le dukan asigi mapudi lamtai khunauda leiba haubam budi chahi kuntha tret apokpa ach khomai singini hari kari maram gi thugari banu haiba hauji phawba pau khangba ngamdri pau asi hekta baga Boro Bekra police lakna thijinba haukre haubam budina phongdorakpada mamangda su aigi dukan asida nungmai kapchilakpa lekre aduga ngasina bomna tawraga thugairam basini aingonda kanaguma amatana selgi demand tarokpasu leitri haina phongdoraki ngasi gi thaudo asigi matangda lamtai khunau youth club ki president Y Sanjoyna phongdorakpada asumna nungmai khara kapsinba bomna dukan thugai basi yamna nungaite kariguma mi lem labadi misi mina yawani ekoisu khangba yaba khangle maramadna home paibiriba pabung siemna mi yengjangbi-duna maraleba mioi sing asi sayak pibiu haina phongdokhi ningsingba yai kharani mamangdasu dukan asida nungmai kapsinduna attack tawba leikrabani
Durgapur lamtai khunauda ngasi nongalamdaida bom pokhaibada chenariba mioising pung kunmari asigi manungda phaduna puthokpigadabani amadi masida puthokpiba ngamdrabadi lakliba tang kuntragi ayuk pung taruk tagi hauraga tang kuntra mathoigi ayuk pung taruk fauba pung kunmari ki oiba Jiribam district asida total shutdown thamragani amadi chingi itin inaw singna Jiribam district asida kumtharapa matamda Apapatagi daita punamak lup mari asina lauzari haina ngasi Jiri Development Organization Jiri Ima Maya Paibi Apun Belop Jiri Apun Bakunai Chokut Lup Amadi United Jiri Youth League na Sinduna Pangthokiba Pau Mifamda Jiri Development Organization ki President Idewana Phongdokibani Makhatana haikibada megi tang ahumda thokiba kanglup ki irang ngasi fawda Jiribam district ta peace maintain tawdna lakli adubu kuki ichin inaw singna Thokaningdaba thaudokaya thokalakiba mayam ama lekre tadbungda area da mitei chatpa yaroi butang khanda mitei nupi macha amada kihanbana chingba kaya lekre adubu ngasi ayu anganba pung ani makhairom taba matamda lamdai khunauda leiba hauba mani kumargi dukanda bom pokhai kiba siga tharga lamdai khunauda thokiba thaudok asi marirak suramani ahambada lamdai khunauda leiba megachandragi labor mayam ama leiba kholada Nongmai kapsilakpa masigi matungda jungi tang anida hauba mani kumargi dukan asidasu nongmai kapsilaki masigi matungda numitara ni rom leiraga lamtai khunau kundasu bom amuksu kapsilaki masina maram oiraga Jiribangi praja miyam khoishaunaba ama ohele masina maram oiraga khongthang asi laujabani haina pawmisina haiki ngasigi pawi phamasida Jiri Development Organization ki President Elangbam Devan Singh, Jiri Development Organization ki General Secretary H. Priyananda Singh, United Jiri Youth League ki President P.H. Gyanendra Mitai, Jiri Ima Maya Paibi Apun Belop ki President L.B. Mola Devi Amadi Maru Eba Muir Kyasu Saruk Yaki. 24-hour total shutdown of quick love foxer Tozargani, I father Gadi, Adu Haiva Potsi, Aduga Singi Salam Singa, Tam the Pompotamda. Karigumba Patanunga, Mr. Tolpuk Dita Kudimo, High Organization Marishna, Payamtal Observer. Masi Jiribam District ki Kalinagar da leiba Kalinagar Youth Club KYC Lare Bilekai, Apun Nupi Maya Nupi Marup Amadi Young Sinlong Club na Sinduna Kalinagar Ring Road Asibo, Sembi Haina Pau Mifam Amada Pangtokre. Pau informasi ga mailena Kalinagar Youth Club ki President N Chinglen Luang na asumna hai Kalinagar Ward number 1 2 3 na koliba lam Kalinagar Ring Road haina su khangna dibasi lisingani koimathoi gi khuthadna semba hokibani adubo matam khara Pau informasi ga mailena Kalinagar Youth Club ki President N Chinglen Luang na asumna hai Kalinagar Ward number 1 2 3 na koliba lam Kalinagar Ring Road haina su khangna ribasi lisingani kunmathoi dagi Kuthaduna semba hokibani adubo matam khara suraba matungda thabak asi lepki aduga lisingani kulhumdoi February tang kunmarida mifam phamduna mailenaba authority singda wakatki adugi matungda thabak asi amuksu paikhatki asigi matungda su thabak asi amuk lepki makhatana praja miyam punduna Makhatana Prajamiyam Punduna Jiribam DC dasu ai bachero thajinki loinana mailenaba authority singdasu wakatki aduga ngasi ekhoina leibaki irang ngasi yengnaga ngasi phawat tumina khangna lakpani
ꯑꯗꯨꯕꯨ ꯈꯥꯡꯕꯒꯤ ꯋꯥꯡꯃꯗ ꯂꯥꯛꯄꯗꯒꯤ ꯄꯥꯎꯒꯤ ꯃꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯃꯗꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯆꯪꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟ यूथ क्लब की प्रेसिडेंट एंड जिंगनेन सेक्रेटरी के.एच. हिरोजित सिंह लायेंबी लेकाई अपन नुपी मरुप की प्रेसिडेंट पी.एच. शांतिबला देवी सेक्रेटरी के.एस.एस. संचन कुमारी यंग सिलोंग क्लब की सेक्रेटरी लाहिंगम मार कालीनागर यूथ क्लब लायेंबी लेकाई अपन नुपी लुप के एडवाइजर एस धोनी मितई अमदी अते अतोपा क्लब की मेंबर सिंह सरुक याखी ngasi Indian Red Cross Society IRCS Jiribam District Branch की temporary office ama JM Babuparai School da Indian Red Cross Society IRCS Manipur State की chairman Manipur State Branch की Narendra Ningombana hongnabi matung ina hangdokre ngasi hangdopagi thorom asida Indian Red Cross Society IRCS Manipur State Branch की chairman Narendra Ningomba Indian Red Cross Society Jiribam District की chairman Huirem Rajin Kumar Singh honorary general secretary IRCS Manipur State Branch की A Nabachandra Singh amadi District Information Officer Jiribam की N Bidyananda Singh na mathang sitna Chief Guest President amadi Guest of Honor oina saruk ngasi hangdokpaga mai lenena Indian Red Cross Society Manipur State Branch ki chairman Narendra Ningomba na phongdokibada ngasi asi yamna nungaiba numit amani matam kuina branch ki office ama hangdokpa ngamdana leramba adu ngasi hangdokpa sida yamna nungai haiki aikoi Red Cross Society ki office asida miyam ga pullaga miyam gi seba tawnaba adugumba office leibasi yamna harauje haiki makhata na haiki bada मियामना रेड क्रॉस सोसाइटी दा मतंग पांगबियु अमदी मियोय बगी सेवा तौना बापुन होटनमिनसी हाइना वाफम कया सु फोंदोकी तोरमसिगा माइलेना इंडियन रेड क्रॉस सोसाइटी जिरिबाम डिस्ट्रिक्ट की लाइफ मेंबर सिंगदा मेंबर सर्टिफिकेट सु वॉलंटियर सिंगदा कुसिनकी यूनाइटेड नेशंस ऑर्गेनाइजेशन की मेंबर लेबाक चामगा मरफुता मरी यूएन बॉडीज इंटरनेशनल एनजीओ Civil Society na saruk yadna February 16 chathaba haukhraga April 5 fawba chathagadoriba 85 suba United Nations Human Rights Council session da Manipur dagi Joda Haigurjam saruk yari Human Rights and Environment activist philanthropist Joda Haigurjam Imphal West District ki Joda Haigurjam Imphal West District ki Yumnam Huidro Makhalekai Dalaiba Lekhidraba H Tombi amasung H Inaubi Devi ki machani pani Mifamaduda Joda Haigurjam na warol pireduna lisingani kolhumdogi mi humdagi chatharakiba Thaudokna kangkhong saibadagi awaba nangdaba India gi state ama oiba Manipur dagi yelhomi maitei ama oina miyam gi mangda lepchari faraba khuchu khulai sizinaduna miyoi chani hena hatkre lekhidraba singbu ikai khomna utuna second manga tumina lesi haijari yum lising mari chatret hena mang takre ine lifting wangkhai ma thoi hen bana relief camp singda chongjafam logduna lairi drug lalol itik tawba amadi kani pambi thaba yaba tongan state ama sembagi pandamda
Myanmar amasung Bangladesh ki Chinko ki narco terrorist na yamna tamthina chatharakibani marjiraba meherut ya izet mangun kre molest tobikre sanga hatpagop hatbikre mangakaki hakchang kaya chimkaktuna tamthina hatki lamlaki sana chatkadaba sata chatki asumna tha tara hena manipuri miyamna tumpham chapong khangdana wana lekli basida Prime Minister Narendra Modi na wahai ama fabu phongdoktri indigenous youth chingna nungui paina ngamkhai ngakna ba tangai fadna Tabak lokat patahali ain kaina changlak liba khulai paiba singi attack tagi Indian state nasu miyamu protection pi bangamdri maram asina Manipur peace security amasung human right amuk handil hanaba Mr. President na tabak lokat pinaba miyeng Jingshin Bagalonina United Nations Declaration on the Rights of Indigenous People ki Article 41 ki recommendation bo Mr. President support topinaba appeal tauki political amasung professional pressure sizinaduna judiciary ki integrity bo sonta hanaba hotnari haiduna yaninda phongdoktuna ukil amasung bar association Chakayana Chief Justice of India D.Y. Chandrachud ngasi CE khrabagi matungda Prime Minister Narendra Modi na Congress ta kan attack chatakre PM Modi na haikibada chahi yankhagi mamangdagi Congress masagi kanana bagi damakta ikai bakhangdana thabak tabakli Indian crore Germany funa makobi yadrabani Harris Salbe amasung Bar Council Chairperson Manin Kumar Mishra yauna Lawyer Chatruk Henmana Vested Interest Group Amana Judiciary Amasung Court Chingbo Minchathia Nabakana Pressure Pinaba Hotnari Haina Chief Justice Chandrachud na CEK All Manipur Bar Association Naso Chief Justice Chandrachud Judiciary da underhand attack Tarokli Bagmayokta Wangang Bomathautari Haina CEK Hari All Manipur Football Association Amofa Moyangna NHPC United Mapigani NHPC Limited Loktak Power Station ki sponsorship makhada chathariba First Chief Minister 14 Loktak Trophy 2023-24 ki ngasi sanaki ba quarter final match ani ki ahanba ground da YSWA Utlongna FC Rengdai Noni bu panjal ani amada Toikre YSWO gi Utlogi panjal singdo Jersey number 21M Hemba Maitina match kim minute kun amadi jersey number 13 Hamson Jumnamna minute humfuta nipanda chanki ngasi chanaki ba ani shiba ground gi match na amofa moyangna YPHU Lalambumbo panjal ahumanda thoiki match asida apiba matam gi manungda team animak panjal chanaba ngamdabadagi penalty ki kaungna bada amofa moyangna YPHU Lalambumbo panjal ani Mapigani Ohum Anida Toikibani Lotak Project Loktak Trophy asigi semi final matching hayeng Mars Kumapan Amadi Mars Kuntra Matuda Sanaragani hayeng Nutilpung Ama Makai Taba Matamda Chingai Lampakta Sanagadaba Ahanba semi final match draw Amadi SU Anina Tingaragani Aduga Tang Kuntra Matuda Sanagadaba matchana Amofa Amadi YSWA Anina Tingaragani Arubada Malu Pau Amohana Inner Manipur Constitution ki mirep tareking asi scrutiny tawkre Nongmai paidrabati leiba yaroi haina Moirang Porel Iron Outpost miyam na solon chinkre Amasong First Chief Minister 14 Loktak Trophy ki ngasi sanakiba quarter final matchingda YSWA FC Renda Bupanjal Aniyamada aduga amufana YPSU bo panjal ahumanida toikre ngasigidi image PAODAM pijaba matang asida loshinjari meeting tabiri basingbo amuka na kurumjari